National Highway da APANBA AMATTA PIBA YADE HAINA Indian law na MAYEK SHENGNA HAIRABASU AIKHOI gi LAMDAM ASIDADI security force singi NATON SHUMANG Maktada EPHONG Phongna National Highway Shing Thinglaga Thamli LAMDAM asigi khwaidagi maru oiba lambi ama oiriba Imphal Dimapur lambi National Highway number 37 gi Imphal West amadi Kangpokpi ga lonana Gambi 5 village mapada suda laiba kuki lalhoba singna Central Security Force singi Mamang National Highway asimaktada sandbag sing thamlaga India gi machu ahum gi phiral thepchinduna bunker semlaga international border amagum lehure TOMTV gi team amana mafam aduda sangsinduna yenglubada Gambi fai manakta leiba welcome to Kangpokpi haina thaba welcome gate asigi mamangda Kangpokpi police amade central force kaya amasu koisat jatuna leiramba thengnakhi makhoina bunker saraga lambi thingliba asigi manakta nauri paiba kuki volunteer singna patrolling chatpasu thengnarakhe pumnamak asi mafam aduda duty toriba security force singna yengduna leihawe matang asida hangba yaba wahangde haujik lairiba state laingak asi tampaki mafam khaktada chalairibra natraga singdasu chalaibra haibasine miyoi la kayagi puksak lambi amabu tha ama khara hena thingjinduna thamliba asi yenglagadi lamdam asida lo lairi haina haigadoribra Karigumba bunker asi Imphal manungi lambi amada lairamba oirabade laingakna ahenba force thajinduna action tawbada pungkhai faroi adubo laibak thibadi miyoi la kayagi puksak lambi asida outlaw organization kharana lambi thingjinkhiba matamdade state amadi central laingak asina tuminna yengduna laibagi mami tari